Manipur की तोखाइब लेंगा डिमांड तौबद बीजेपी की MLA Paolienlal Haokipna लंबी थों सेमग मरी लेना थमलखिब वाफम स्टेट की PWD ने याखिदबग लोइना मधुगी पाखुम ओइना हौकिप सही मंगासिदा तंपाक्तगी सिंगदने हेना सेल थदखि याखिरे Manipur optional की माइकैदी की मरुइबी इपाउसिंग मैमना थमजरी अहानबदा India government Manipur kangadabanathi aikoina kanjagadabani UCM India government Manipur kangadabanathi khundaminari yellow furup amadi kanglu kuntraga mari sigi apunba pangal na Manipur kangadabani haina United Committee Manipur UCM gi president YK Dere na phongdokre wapam singasi UCM na sindna haukiba kumja to let Manipur live and grow together haiba thimasida lamdamasig yellow furup amadi kanglup sina saruk yadana sakhiwa October Smash Rally 2018 adubu ningsing boina Major Khulda leiba Manipur Press Cup ki lokta hall pangtok thawram amanda phongdokhibani UCM gi president YK Dere na makha taraduna Manipur thugaina ba sangshilakli ba khongthang asida Manipur khunda minarakli ba furupsa khudimagna mayoknana ba national unity ama siak sagatpagi tangai phadabale Manipur gi integrity amadi national unity asi thugaina ba maikai kya digi thingthang kya da khotna duna lakli Masi kahandana ba English singaniga ama digi horaga ngasi phawba leptana miyam ga loinana hona duna lakli UCM gi punna hingmina ba punna sakhutmina ba haiba wakhalonda ngasi phawba miyam ga loinana thabak pangthoktuna su lakli awa anakya thengnaraga lakli aduba miyamnadi ihau loibaga hehek kaukthokpagi satnabi ama tawri Thadok thokpa matam khaktada mayuknagani haibigi hainabi leiriba si thadok pasungani natrabati mitop sinai khoibu yarani haibigi matagum khudong saba loksilakani Manipur das kang kuntraga mari na pun hingminari balamnaba mane dubu nakal da phatraba sina group khaidolaga Manipur thugaina ba honarpagi makha satharak poina ngasidi narondagi sangsilakpa Koki narco terrorist ka India lenga kusamnaraga Hazaraba unity asi thugaina ba honarakliba si lebak thibani India gi proxy war na maram waraga si ekuna lana si mayuknaribani India government amadi masiga tuna satminariba kanglup singna Manipur gi integrity amadi national unity asi thugaina ba honaba letri Manipur da India da tiluraba matungda di idea of Manipur si masetana thugairakli ngasi maksin kuki narco terrorist na thengnariba lan sisu adugumba India gi proxy war amani India gi sarau lang singa si thengnana bu khunda minariba furup kanglup sing apunba pangal sagat minaba mataktai laiminariba yellow furup kanglup kuntraga mari sigi marakta aset mari ama sagat minaba matamoiri aikhoi isana khunai si ngakpana khwaidigi fai India lengana thugaina basilak liba lalong sidigi aikhoi apunbagi wakhalona masagalaga maithiba pisi punal minasi loinana apunba thawna puthoktuna UCM na Manipur thokliba thawdo wathok singasigi mayokta thengnana bangasu sem saduna leidi haba wapam phongdoki thawramadu saruk yakhiba kabu union Manipur gi vice president L Lanbon kabuin hai lamdamasigi singamadi tamda khundariba kabu furubasi amatu oina lairakhibani ngasidi mapan gi saphuna kabu rongmai haina khaidokre Maruina tampakta tariba kabui singasi lamdamasi gi apunba saktam gi damak leptuna lakli tampaki kabui singna Manipur gi integrity gi damak lepipa phirep hong malairoi Manipur thugaiba pamba kangbu thulaklabas thugaiba di yaru hen phongdoki tharamadu United Committee Manipur gi consultative member Yumnamsa Dilip Kumar UCM gi consultative member Khongdram Ratan UCM gi consultative member advocate Laisangbam Jadu UCM gi consultative member Taurangbam Birjit na singbana thauram gi athoiba mithung lensing oina saruk yakhi atop paumana wamana Ningol Chakouba gi pauzal pirakli hiangai gi ni panba Ningol Chakouba lakpa lamdamsigi isil inaw ima ibel amadi isi isal sing wakhalon manba apumna wama kanglai pang ge pauzal pirakli waman thadorakpa siuramana hai mamang sei gi me ahumdagi thoklibi irang asigi marakta mitai gi fajakraba Ningol Chakouba sei amagi amuktang lakpa masinmanaw mase masal kya gi nungsi isel thamnariba Ningol Chakouba hanak sei gi di yamna samna iramdam sigi iyong na saba puthok tamak khudol tamduna nungsi mari thaminana boirabasu haina iraisa punamakta pauzal pirakli loina kanagumba dukan mapusingna Ningol Chakouba gi mingda port ki mamal hena yondaba amadi port ki mamal Tetuna miyamna khangna bohona gadabani
Sai khudingi wamagi ningol singi sakobigi thoram pangthoktuna lakhibadu hokip sahi me ahumdigi leibaki irang laikibana lamdam asigi miyamgi damak awaba saruk yadur ningol sakobu pangthokidre adu wahanak saigi oina leibaki irang si khara pharakpaga loidana leibaki oina su yamna samna iramdam asida phangba pothokna khudol tamnaba khongthang lauraklabanina wamagi oina su November tha sigi manungda ningol sakobu pangthoklagani lamdam asigi iyongna saba ma relief camp sing the lanjenari basingna mit ki piga iroinana wana sajaba samlaba khudol pot tamduna wamagi ningol singi marakta mapung masel oibigi nungi mari saganaba sakobigi thoram pangthoklagani haina sirol asina makha tarakli hena su paus da phongdorakli atopa pawna lakli ningol sakoba sin nungsibigi maulingduna malem sida ingtapa puraku oirasanu panthau Hiangai gini panba November saset ahum da pangthokadori ningol sakobu sina lakpada nungsiwigi maulingduna malem sida ingtapa purakpu oirasanu haina layo panthongna phongdokre ngasi seloi langmai singda leiba nongpok singu thong maitei laikon thalo sipi lokta pangthokpa pawgi mifamda layo panthongna ningol sakobu ge pauzal piradun hai maitei gi ningol sakobu si numit thagi Mangalgum hiangai ginini panba numita pangthoktuna lai kanagumana khudong sadabadagi thengthana kaubusu yawi madu tawtaba phei thengthana sa kaubana ningol sakobigi matik mayai mangi laigi param kai hiangai ginini panba aduma kaubiu ningol haibi mingawosi laining natka loinaba mingawne ningol sakoba haibisi laininga natka sakona boibana ningol oibisingna mapamda lakpada sana yunai saksa tawkumsi lamlai ngana tara mathel oina ima ipa isil inaw puna saminasi lukhak sakhak saba sana sakobigi thausil pangumsi ningol sakoba lepa phate ningol sako raktrabadi ningol singna mabung opasung yepa thaujal pidabana tusun masone aduga mabung opana ningol singda nungai yepa thaujal pidragana ningol maham tari maramasna lakadoriba ningol sakoba sina mabung maupa amadi ningol oibisingi marakta nungsili punna hunduna nungsiba maulingduna nungsiba pamel thaduna malem taibang panbasi ingta papurapu oirasano amadi mitaida singnarakpu khudimak mayai saduna sangjarakpu oirasano haina layoi panthongna phongdokhi makasa tharakpu oina topa pauna proxo ek PLBS amadi modalities JJ ki matang awareness campaign pangtokre proxo ek PLBS amadi modalities JJ sal rights haibsida awareness campaign am Imphal East district ki manung chanba kongpal khaidem laikai da leiba L Arena School da Legal Aids Club Project Z amadi District Legal Services Authority DLSA Imphal East Manipur samnaraga sindana pangtokre Legal Aids Club Project Z amadi District Legal Services Authority DLSA Imphal East Manipur na sindana pangtokiba Legal Awareness Campaign aduna Manipur gi MJS Deputy Member Secretary Rajasri Yambem Masalsagi MJS JMFC Civil Justice GR Divisions Nonekam OSD gi Khangembam Rosita Imphal East Women Police Station gi SI RK Babina All Manipur Bar Associations and Panels Advocate Masalsagi Vice President LD Brakasir Mariu Supriya SI Arena Learning School gi Headmistress Sasikala Maikram Project Z gi Board Committee Longzam Samsana Singba Thoram Madu Sargyaki Awareness Campaign aduga mari lainana Legal Awareness Campaign asigi Events in Charge James Ngangbam nai hauzu Manipur thokliba thawdok kya ma thoklakli masida maru an angang singda thokwaninga thawdok sing thokli asiguma kya asida logiba mateng karana lawani kari tawu yai habisi khangdaba yadaba takak ama lakwana asiguma awareness program asi pangthokpani asigumba program asi makhatana tuan ma mafam singda pangthoktuna miyam puna khangmina bhona kigani haibu wapam phongdok kyanisu pausida makhatarakli Makasa Tarapoina to Pawmana, Mema, Lan Gisating Mayuk Naraba, Naha Oiriba Muykia, Mana drug addiction or big sang Hangalakli. Mema, English singer Kunga Matoy the Kusata Krava Matung Tarapo, the Lebas, the land Polakodi Maru Oina, Masingam, Bamuykia secret.
अदुगा मियोई लाख कुंथ्रारोम हेनबना लंजेनखिबगा लोइना ड्रग पुथोकपगी चांग हेनगलकपदिगी मियामना ड्रग ता लाइसुबगी चांग असि खंगेन हेनगलकले हाइना पाउगी सोर्स अमगी मतुंगिना फोंदोकली थाईलैंड की जंगल मनुंग लैबा उना फंबाक साबा युममदा ड्रग ट्रीटमेंट की सेंटर होई मसिदा म्यांमार की लंजेनरखिब नहा ओइरबा ड्रग ता लाइसुरबा मियोई क्यामसु लाइयें सथरी मखोई सिंग अदु एक्युप्सर की निडल सिंग सिजनरगा लाइयें पथाप सिंग अदु सथरी मखोई सिंग असि मेटाफेटामिन्स अमदी अते अतोपा साइंटिफिक ड्रग ता लाइसुरबा म्यांमार की लंजेनरखिब मियोई क्यागी मनुंग अमा ओइरी हनक म्यांमार इसिंग चाउथोकपदगी मियोई क्यामसु लंजेनखिब लेख्रे मसिगिस मथक्ता हौजिक लैबा असिदा सिविल वार पोक्तुना लैरिबसिना हानदगी हौना मसिंग यामलबा मियोई क्यादि लंजेनख्रबनी हौजिक चथरिबा थौंग असि मरु ओइना लंजेनरबा मियोइसिना मखोइगी तुंगी आशा लैसिलक्तबमदि मरि मता क्यामना लान मनुंग सिखिबा असिना मरम ओइरगा मसादा अवाबा पोथानबा होनबदा ड्रग ता लाइसुबगी चांग असि हेंगलखनी थाईलैंड की बॉर्डर परिंग ड्रग ता लाइसुरबा मियोइसिंग असिबु लायेंगनबगीदमक्ता रिहेबिलिटेशन प्रोग्राम क्या पाक्सना सथरी हाइरिबा रिहेबिलिटेशन सेंटर असिदा मरु ओइना ममांग ड्रग ता लाइसुरबदगी फरकलबा मियोइसिंग अदुना नहा ओइरिबा ड्रग ता लाइसुरबा मियोइसिंग अदुबु लायेंग सथबदा मतेंग पांगली हाइदि म्यांमार थोकलिबा लान असिना मरम ओइरगा नहा ओइरिबा मियोइ क्या मना मखोइगी वखलदा पोथाबा खंगलक्तबा मदि पुंसीगी महिंगदा हिंगबा कायबा मसिगी सुमथक्ता मखोइगी मरी मता क्या अमा लान सिखिबसिगी नुआइतबा लैरिबसिंग अदुना मरम ओइरगा ड्रग चानबगी मरुइबा मसा ओहली मखोइसिंग अदु तुंगी पुंसीदा थबक फंगदुना नुआइयफबा पुंसी महिंग अमदि हिंगबा ngamgani हाइबगी थाजबा लैरक्तबा सिनसु ड्रग ता लाइसुबगी थौंग सेंगलकपनि इंग्लिशिंग अनिगा कुनगा मथोइदा म्यांमार की मिलिटरी जुंता ने इलेक्टेड ओंग सान सूचीबु मफम सिंग थुख्रबा मतुंग तरकपदा लैबा असिदा थोकलिबा लान सिगी बनुना ड्रग की पोथोकपुगी चांगसु खंगेन हेंगलकली हाइदि UN अमदी मलेम की अते अतोपा एड्स एजेंसी सिंगी माइकैदगिसु सनफम क्यामा थाददुना ड्रग एंड अल्कोहल्स रिकवरी एंड एजुकेशन DARE रिहेबिलिटेशन सेंटर क्याम लिंगदुना ड्रग ता लाइसुरबा मियोइ क्या लेंग सथरी तेंतकना सुमना मैम थमजरमगे दुगा हौजिक ओइनदि मैम पाउस मतंग से लुसिनजरगे मसुम मैम पुना अनौबा अपडेट ngamiना से नेशनल सिगी माइकैदगिसु मैम फमदा मखाताना थमजरी।